Hello guys, welcome back to Babyna's Kitchen. ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯦꯛ ꯑꯣꯏꯅ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯀꯦꯛꯇ ꯀ꯭ꯔꯤꯝ ꯇꯩꯔꯒ ꯀꯦꯛ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯀꯦꯛꯁꯦ ꯌꯨꯝꯗ ꯂꯣꯏꯅ ꯁꯥꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯋꯤꯄꯤꯡ ꯀ꯭ꯔꯤꯝ ꯁꯤꯖꯤꯟꯅꯕꯁꯦ ꯇ꯭ꯔꯣꯀꯣꯂꯥꯏꯠꯀꯤ ꯋꯤꯄꯤꯡ ꯀ꯭ꯔꯤꯝꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣꯁꯦ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯤꯌꯨ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯀꯦꯛꯁꯤꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏꯀ꯭ꯔꯣꯋꯦꯚꯗ ꯍꯧꯔꯦꯀꯣ ꯃꯥꯏꯀ꯭ꯔꯣꯋꯦꯚ ꯅꯠꯇ꯭ꯔꯒꯁꯨ ꯀꯦꯛꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯁꯥꯕ ꯌꯥꯏ ꯖꯍꯥ ꯃꯅꯦ ꯒꯦꯁꯇ ꯑꯣꯏꯅ ꯑꯌꯥꯝꯕꯅ ꯑꯩꯗꯤ ꯒꯦꯁ ꯑꯗꯨꯝ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅꯔꯤ ꯕꯥꯔꯗꯦ ꯑꯅꯤꯒꯤ ꯀꯦꯛ ꯑꯅꯤꯅꯤ ꯁꯥꯗꯣꯏꯁꯦ ꯑꯗꯣ ꯑꯅꯤꯃꯛꯀꯤ ꯚꯤꯗꯤꯑꯣꯗ ꯄꯨꯟꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯦ ꯃꯌꯥꯝ ꯃꯊꯛꯀꯤ ꯑꯁꯤꯒꯤ ꯂꯦꯌꯔꯁꯦ ꯑꯃ ꯀꯩꯅꯣꯅ ꯆꯥꯀꯨꯁꯤꯅꯅꯦ ꯅꯥꯏꯐꯁꯤꯅ ꯀꯛꯊꯠꯂꯒ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤꯕ ꯀꯦꯛꯇꯣ ꯑꯥꯏꯁꯤꯡ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯅ ꯁꯤꯁꯦ ꯂꯧꯊꯣꯛꯏꯁꯦ ꯀꯛꯑꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯈꯤꯇꯣꯛ ꯂꯧꯊꯣꯛꯑꯦ ꯃꯅꯤꯡꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯀꯦꯕꯀꯣ ꯁꯤꯁꯦ 3 ꯂꯦꯌꯔ ꯇꯧꯔꯒ ꯀꯛꯑꯒꯦ ꯑꯍꯥꯟꯕꯒꯤ ꯃꯊꯛꯀꯤꯁꯦ ꯑꯃꯨꯛ ꯈꯔ ꯂꯧꯊꯣꯛꯈ꯭ꯔꯒꯦꯕꯀꯣ ꯑꯃ ꯂꯧꯊꯣꯛꯑꯦ ꯁ꯭ꯂꯞ ꯑꯣꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯦꯌꯔꯁꯦ ꯑꯅꯤ ꯑꯍꯨꯝꯁꯦ ꯊꯣꯛꯅ ꯀꯛꯑꯦꯕꯀꯣ ꯂꯦꯌꯔ ꯑꯍꯨꯝꯁꯦ ꯁꯤꯒ ꯂꯦꯌꯔ ꯑꯃ ꯂꯩꯔꯦ ꯑꯗ ꯁꯤ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯑꯃ ꯂꯩꯔꯦ ꯂꯩꯔꯦꯅꯀꯣ ꯁꯤꯒ ꯑꯃꯨꯛꯀ ꯃꯣꯏꯅ ꯊꯥꯗꯣꯏꯁꯦ ꯃꯥꯒꯤ ꯕꯦꯁꯁꯦ ꯆꯦꯟꯗꯅꯕꯒꯤ ꯍꯥꯏꯅ ꯑꯩ ꯑꯁꯤꯁꯦ ꯋꯥꯏꯠ ꯑꯃ ꯊꯥꯔꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯑꯃꯨꯛꯀꯣ ꯁꯤ ꯃꯥꯒꯤ ꯁꯥꯔꯀꯜꯁꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯉꯒ ꯑꯩꯅ ꯐꯖꯅ ꯊꯥꯔꯦ ꯊꯥꯔꯒ ꯑꯩ ꯑꯁꯤꯒ ꯑꯍꯥꯟꯕꯗ ꯀ꯭ꯔꯤꯝ ꯍꯥꯟꯅ ꯈꯔ ꯇꯩꯅꯦꯕꯀꯣ ꯑꯗꯣ ꯀ꯭ꯔꯤꯝꯁꯦ ꯍꯥꯟꯅ ꯇꯩꯔꯒꯦ ꯀ꯭ꯔꯤꯝꯁꯤꯁꯨ ꯑꯩꯅ ꯁꯤꯒ ꯌꯥꯝ ꯐꯖꯅ ꯕꯤꯠ ꯇꯧꯔꯒ ꯊꯝꯃꯦꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯒ ꯍꯥꯞꯆꯜꯂꯒꯦ ꯁꯤ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯒ ꯍꯥꯞꯆꯜꯂꯅꯤꯀꯣ ꯁꯤꯒ ꯍꯥꯞꯆꯜꯂꯒ ꯑꯩ ꯀ꯭ꯔꯤꯝꯁꯦ ꯑꯃꯨꯛ ꯀ꯭ꯔꯝ ꯀꯣꯠ ꯇꯧꯗꯣꯏꯅꯤ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯒ ꯍꯥꯞꯆꯜꯂꯦꯕꯀꯣ ꯍꯥꯞꯆꯜꯂꯒ ꯁꯤ ꯃꯇꯣꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯀꯠꯊꯜꯂꯦ ꯑꯗꯨꯒ ꯑꯁꯤꯗꯤ ꯑꯗꯨꯝ ꯅꯣꯖꯜ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯦꯊꯔꯒ ꯁꯤ ꯑꯃꯨꯛ ꯇꯩꯔꯒꯦ ꯁꯤ ꯑꯃꯨꯛ ꯍꯥꯏꯐꯦꯠꯇꯪ ꯏꯆꯥꯅꯨꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯩꯅꯣꯁꯤꯁꯨ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯑꯩꯅ ꯍꯥꯞꯄꯒꯦꯕꯀꯣ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗ ꯆꯥꯏꯔꯤꯁꯦ ꯁꯨꯒꯔ ꯁꯤꯔꯞ ꯈꯔ ꯆꯥꯏꯔꯦꯕꯀꯣ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯆꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯁꯦ ꯀ꯭ꯔꯤꯝꯅꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯌꯥꯝꯅ ꯖꯥꯡꯅ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯌꯥꯝꯅ ꯖꯥꯡꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯁꯦ
ꯁꯣꯏꯒꯟꯕꯅꯦꯕꯀꯣ ꯏꯪꯅ ꯇꯞꯅ ꯐꯖꯅ ꯁꯨꯝ ꯀ꯭ꯔꯤꯝꯁꯦ ꯍꯥꯞꯄꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯑꯩꯅ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯂꯦꯠ ꯅꯥꯏꯐꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯂꯩꯕꯤꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯊꯪ ꯑꯩ ꯂꯦꯌꯔ 3ꯁꯦ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯄꯥꯏꯅꯦꯄꯜꯒꯤ ꯀ꯭ꯔꯁꯁꯦ ꯈꯛꯇꯪ ꯍꯥꯞꯀꯦꯕ ꯀ꯭ꯔꯁꯁꯤꯃꯨꯛ ꯍꯥꯞꯄꯒꯀꯣ ꯁꯤꯁꯨ ꯃꯣꯏ ꯁꯟꯗꯣꯛꯑꯒꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯀꯦꯛꯁꯤꯒꯤ ꯃꯊꯛꯇ ꯀ꯭ꯔꯝ ꯀꯣꯠꯁꯦ ꯇꯧꯔꯦꯀꯣ ꯀ꯭ꯔꯝ ꯀꯣꯠꯁꯦ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯣ ꯀ꯭ꯔꯝ ꯀꯣꯠꯁꯦ ꯇꯧꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯏꯅꯦꯂꯥꯏꯖꯤꯡꯒꯤ ꯑꯃꯨꯛ ꯇꯧꯕꯗꯨ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯁꯤ ꯐꯥꯏꯅꯦꯂꯥꯏꯖꯤꯡ ꯇꯧꯗꯣꯔꯕꯅꯤꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯒꯁꯨ ꯁꯨꯝ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯅ ꯇꯧꯔꯒ ꯀ꯭ꯔꯤꯝꯁꯦ ꯇꯩꯁꯜꯂꯒꯦ ꯑꯗꯣ ꯄꯥꯏꯄꯤꯡ ꯕꯦꯒ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯝ ꯏꯁꯄꯦꯇꯨꯂꯥꯅ ꯇꯧꯔꯒ ꯑꯗꯨꯝ ꯀ꯭ꯔꯤꯝꯁꯦ ꯇꯩꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯄꯥꯏꯄꯤꯡ ꯕꯦꯒꯅꯁꯨ ꯑꯗꯨꯝ ꯇꯩꯁꯜꯂꯒ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯐꯥꯏꯅꯦꯂꯥꯏꯖꯤꯡꯁꯤꯁꯦ ꯅꯥꯟꯅ ꯇꯧꯔꯒ ꯇꯩꯗꯕ ꯌꯥꯔꯣꯏꯑꯕꯀꯣ ꯑꯗꯨꯕꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄꯥꯏꯄꯤꯡ ꯕꯦꯒꯇꯨꯅ ꯀ꯭ꯔꯤꯝꯁꯦ ꯍꯥꯞꯄꯕ ꯃꯇꯨꯡꯗꯀꯣ ꯄꯦꯂꯦꯠ ꯅꯥꯏꯐꯁꯤꯅꯅꯦ ꯑꯃꯨꯛ ꯂꯣꯏꯅ ꯀ꯭ꯔꯤꯝꯁꯦ ꯁꯟꯗꯣꯛꯑꯒꯅꯤ ꯁꯟꯗꯣꯛꯑꯒ ꯀ꯭ꯔꯤꯝꯁꯤꯒꯤ ꯑꯣꯏꯁꯦ ꯃꯊꯛꯁꯦ ꯂꯣꯏꯅ ꯍꯥꯟꯅ ꯐꯖꯅ ꯁꯟꯗꯣꯛꯅ ꯇꯩꯔꯕ ꯃꯇꯨꯡꯗ ꯅꯥꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯦꯄꯔ ꯑꯃ ꯂꯧꯅꯦꯕꯀꯣ ꯁ꯭ꯀ꯭ꯔꯦꯄꯔꯁꯤꯅ ꯑꯃꯨꯛ ꯐꯖꯅ ꯅꯥꯟꯕꯒꯤ ꯃꯊꯧ ꯇꯥꯅꯦꯕꯀꯣ ꯁ꯭ꯀ꯭ꯔꯦꯄꯔꯁꯤꯅ ꯅꯥꯟꯕ ꯂꯣꯏꯔꯕ ꯃꯊꯛꯁꯤꯗꯤꯀꯣ ꯑꯃꯨꯛ ꯄꯦꯂꯦꯠ ꯅꯥꯏꯐꯁꯤꯅ ꯐꯖꯅ ꯇꯧꯅ ꯅꯥꯟꯊꯣꯛꯑꯦ ꯃꯌꯥꯝ ꯐꯥꯏꯅꯦꯂꯥꯏꯖꯤꯡ ꯇꯧꯕꯁꯤꯗꯤ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯩꯅ ꯗꯦꯀꯣꯔꯦꯁꯟ ꯈꯔ ꯇꯧꯔꯅꯤ ꯗꯦꯀꯣꯔꯦꯁꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯦꯛ ꯍꯥꯏꯗꯣ ꯌꯥꯗꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯒ ꯖꯦꯜꯅꯦꯕꯀꯣ ꯁꯤꯖꯤꯟꯅꯔꯤꯁꯦ ꯖꯦꯜꯁꯦ ꯑꯩꯅ ꯄꯥꯏꯅꯦꯄꯜꯒꯤ ꯐ꯭ꯂꯦꯚꯔ ꯈꯔ ꯍꯥꯞꯄꯒ ꯁꯥꯏꯠꯁꯦ ꯑꯗꯨꯝ ꯗꯤꯖꯥꯏꯟ ꯇꯧꯁꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯒ ꯑꯃꯨꯛ ꯅꯣꯖꯜ ꯌꯨꯁ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯗ꯭ꯔꯦꯁꯤꯡ ꯇꯧꯁꯜꯂꯦ ꯍꯥꯏꯗꯤ ꯗꯤꯖꯥꯏꯟ ꯈꯔ ꯊꯣꯛꯆꯜꯂꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯅ ꯀꯦꯛꯁꯦ ꯁꯥꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯁꯥꯕꯁꯦ ꯀꯦꯛꯁꯦ ꯀꯁꯇꯃꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯃꯣꯏ ꯌꯥꯝ ꯗꯤꯖꯥꯏꯟꯗꯤ ꯄꯤꯔꯝꯗꯦꯕꯀꯣ ꯃꯣꯏꯅꯅꯦ ꯑꯗꯣ ꯗꯤꯖꯥꯏꯟ ꯄꯤꯔꯝꯗꯕꯅꯤ나 ꯑꯩꯒꯤ ꯑꯗꯨꯝ ꯑꯩꯅ ꯆꯝꯇꯛꯅ ꯇꯧꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯁꯥꯔꯛꯑꯣꯏꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯝꯇꯛꯅ ꯀꯂꯔꯁꯨ ꯌꯥꯝꯅ ꯑꯦꯗ ꯇꯧꯗ꯭ꯔꯦꯕꯀꯣ ꯐ꯭ꯔꯨꯠ ꯃꯅꯦ ꯍꯥꯏꯗꯤ ꯀꯂꯔꯗꯣ ꯌꯥꯝꯅ ꯑꯖꯥꯛꯄ ꯃꯆꯨꯗꯣ ꯑꯣꯏꯍꯟꯗ꯭ꯔꯦꯕꯀꯣ ꯂꯥꯏꯠ ꯀꯂꯔ ꯇꯧꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗꯦꯀꯣꯔꯦꯁꯟꯁꯦ ꯇꯧꯔꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯃꯤꯡꯁꯨ ꯏꯁꯜꯂꯦ ꯑꯩꯅ ꯆꯣꯀ꯭ꯂꯦꯠꯅ ꯇꯧꯔꯒ ꯏꯔꯦ ꯃꯃꯤꯡꯁꯦ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯁꯤꯒ ꯀꯦꯛꯁꯦ ꯕꯦꯀꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ
ꯀ꯭ꯔꯤꯝꯁꯨ ꯁꯤꯒ ꯑꯃꯨꯛ ꯑꯃꯃꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯧꯋꯦ ꯍꯥꯏꯗꯤꯀꯣ ꯅꯣꯡꯃꯇꯗ ꯄꯨꯟꯅ ꯑꯅꯤꯁꯦ ꯁꯥꯕ ꯅꯠꯇꯦꯕꯀꯣ ꯃꯊꯪ ꯃꯊꯪ ꯅꯨꯃꯤꯠ ꯅꯤꯅꯤꯗꯣ ꯊꯪꯅꯅ ꯀꯦꯛꯇꯣ ꯁꯥꯕꯒꯤ ꯃꯊꯧ ꯇꯥꯈ꯭ꯔꯕꯀꯣ ꯑꯗꯨꯗꯨꯅ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯄꯨꯟꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯦꯕꯀꯣ ꯃꯥꯒꯤ ꯑꯁꯤꯒꯤ ꯀꯦꯛ ꯑꯃꯃꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯩ ꯀ꯭ꯔꯤꯝꯁꯤꯁꯨ ꯁꯨꯝ ꯕꯤꯠ ꯇꯧꯋꯦꯕꯀꯣ ꯑꯁꯤ ꯍꯨꯝꯃꯦꯠ ꯍꯥꯏꯁꯤꯇꯕꯨ ꯐ꯭ꯔꯦꯁ ꯑꯣꯏꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯄꯥꯝꯅꯩ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯨꯝꯗ ꯂꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯑꯅꯤꯁꯨꯕ ꯀ꯭ꯔꯤꯝꯁꯤꯁꯨ ꯑꯅꯤꯁꯨꯕ ꯀꯦꯛꯁꯤꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯀ꯭ꯔꯤꯝꯁꯤꯅ ꯀ꯭ꯔꯝ ꯀꯣꯠ ꯇꯧꯕ ꯂꯣꯏꯔꯦꯀꯣ ꯀ꯭ꯔꯝ ꯀꯣꯠ ꯇꯧꯔꯒ ꯃꯥꯗꯤ ꯃꯈꯥꯗ ꯑꯩꯅ ꯕꯦꯁꯁꯦ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯗꯣ ꯃꯈꯥꯒꯤ ꯕꯦꯁꯁꯦ ꯍꯥꯞꯇ꯭ꯔꯒꯁꯨ ꯀꯣꯟꯅ ꯁꯨꯝ ꯍꯥꯞꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯦꯁꯁꯦ ꯈꯨꯠ ꯑꯃꯅ ꯄꯥꯏꯔꯒ ꯈꯨꯠ ꯑꯃꯁꯤꯅꯀꯣ ꯄꯦꯂꯦꯠ ꯅꯥꯏꯐꯁꯦ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯀꯦꯛꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯒꯅꯦꯀꯣ ꯂꯧꯊꯣꯔꯛꯑꯒ ꯍꯥꯞꯆꯤꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯝ ꯃꯣꯏ ꯍꯥꯞꯄꯁꯤꯃꯨꯛ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒꯦ ꯑꯗꯣ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗꯀꯣ ꯃꯅꯦ ꯀꯦꯛꯁꯦ ꯅꯥꯀꯟꯗ ꯄꯩꯔꯒꯗꯤ ꯐꯖꯔꯣꯏꯗꯣꯀꯣ ꯄ꯭ꯂꯦꯠꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯊꯥꯗꯣꯛꯏꯕ ꯒꯦꯞꯁꯦ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯏꯟꯆꯤ ꯀꯌꯥ ꯊꯥꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯣꯏꯖꯦꯠ ꯐꯖꯅ ꯃꯨꯟꯅ ꯁꯨꯃꯥꯏꯅ ꯌꯦꯡꯉꯒꯅꯦ ꯑꯗꯒꯤ ꯄ꯭ꯂꯦꯠ ꯄꯦꯂꯦꯠ ꯅꯥꯏꯐꯁꯦ ꯂꯧꯊꯣꯛꯄꯤꯕ ꯇꯥꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯀꯦꯛꯁꯦ ꯀꯔꯝ ꯀꯣꯠ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯤꯁꯦ ꯊꯝꯃꯒ ꯐꯥꯏꯅꯦꯂꯥꯏꯖꯤꯡ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯁꯤꯁꯤꯁꯨ ꯑꯁꯤꯒꯤ ꯀꯂꯔꯁꯤꯃꯨꯛ ꯈꯖꯤꯛ ꯑꯃ ꯈꯦꯠꯅꯍꯜꯂꯦ ꯑꯁꯤꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯀ꯭ꯔꯤꯝ ꯀꯂꯔ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯍꯥꯏꯐꯦꯠ ꯈꯔ ꯀꯂꯔꯁꯨ ꯑꯦꯗ ꯇꯧꯔꯦ ꯌꯥꯝꯅꯗꯤ ꯀꯂꯔꯁꯦ ꯌꯥꯝ ꯑꯖꯥꯛꯄ ꯀꯂꯔ ꯑꯣꯏꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯥꯏꯠ ꯀꯂꯔ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯀ꯭ꯔꯤꯝꯗ ꯀꯂꯔ ꯌꯥꯝ ꯍꯥꯞꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅꯅꯦ ꯑꯗꯣ ꯀꯩꯅꯣꯁꯤꯒꯅꯦꯀꯣ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩꯅ ꯀꯥꯇꯤꯁꯤꯅ ꯁꯨꯃꯥꯏꯅ ꯃꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯀꯠꯊꯠꯂꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯅ ꯑꯃꯨꯛ ꯐꯥꯏꯅꯦꯂꯥꯏꯖꯤꯡꯒꯤ ꯀꯣꯠ ꯀ꯭ꯔꯤꯝꯁꯦ ꯀꯣꯠ ꯇꯧꯔꯁꯤ ꯍꯥꯏꯗꯤ ꯇꯩꯁꯜꯂꯁꯤꯑꯕꯀꯣ ꯑꯗꯨꯝ ꯂꯥꯏꯠ ꯌꯦꯜꯂꯣꯁꯦ ꯑꯁꯤꯁꯤꯅ ꯀꯦꯛꯁꯤꯒꯤ ꯃꯈꯥ ꯊꯪꯕꯁꯤꯒ ꯑꯣꯏꯔꯦ ꯃꯊꯛ ꯊꯪꯕꯁꯤꯒꯅ ꯑꯩꯅ ꯋꯥꯏꯠ ꯀꯂꯔꯒꯤ ꯀ꯭ꯔꯤꯝ ꯇꯩꯔꯒ ꯐꯤꯅꯤꯁꯤꯡ ꯇꯧꯗꯣꯏꯅꯦꯕꯀꯣ ꯀ꯭ꯔꯤꯝꯁꯤꯁꯨ ꯈꯔ ꯃꯄꯥꯟꯗ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯇꯩꯊꯣꯛꯏꯁꯦ ꯑꯁꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁꯤꯁꯤꯃꯨꯛ ꯃꯊꯛꯁꯤꯅ ꯑꯩꯅ ꯑꯉꯧꯕꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯀ꯭ꯔꯤꯝꯁꯦ ꯇꯩꯁꯜꯂꯦ ꯀꯦꯛꯀꯤ ꯗꯤꯖꯥꯏꯟꯁꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯆꯝꯇꯛꯅ ꯇꯧꯔꯒ ꯁꯦꯝꯕꯅꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯩꯅ ꯀꯦꯛ ꯁꯥꯖꯔꯤꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯣꯃꯦꯟꯁꯇꯁꯨ ꯈꯔ ꯈꯪꯍꯟꯕꯤꯔꯛꯑꯣ ꯄꯦꯂꯦꯠ ꯅꯥꯏꯐꯁꯤꯅ ꯑꯃꯨꯛ ꯁꯤꯁꯨ ꯁꯟꯗꯣꯛꯑꯦ ꯁꯟꯗꯣꯛꯑꯒ ꯍꯧꯖꯤꯛ ꯐꯖꯅ ꯅꯥꯏꯐꯁꯤꯅꯅꯦ ꯐꯖꯅ ꯁꯟꯗꯣꯛꯑ ꯃꯇꯨꯡꯗ ꯂꯥꯁꯇꯗꯤ ꯁ꯭ꯀ꯭ꯔꯦꯄꯔ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦꯀꯣ ꯁ꯭ꯀ꯭ꯔꯦꯄꯔꯅ ꯑꯃꯨꯛ ꯅꯥꯜꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯅꯤꯁꯨꯕ ꯀꯦꯛꯁꯤꯁꯨ ꯑꯩꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯥꯏꯕꯨ ꯗꯦꯀꯣꯔꯦꯁꯟꯇ ꯉꯥꯏꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯁꯨ ꯂꯥꯏꯠ ꯌꯦꯜꯂꯣ ꯇꯧꯔꯒꯅꯦ ꯀꯂꯔ ꯈꯔ ꯇꯧꯔꯒ ꯀ꯭ꯔꯤꯝꯁꯤꯒ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯁꯤꯃꯨꯛ ꯗꯤꯖꯥꯏꯟ ꯑꯃꯨꯛ ꯆꯝꯇꯛꯅ ꯇꯧꯔ ꯁꯦꯝꯖꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯔꯦ ꯃꯣꯏꯅ ꯀꯦꯛꯁꯦ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯀꯁꯇꯃꯔꯅ ꯄꯥꯝꯕ ꯍꯥꯏꯁꯦ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦꯕꯀꯣ ꯑꯗꯨꯅꯤ ꯗꯦꯀꯣꯔꯦꯁꯟ ꯃꯆꯥ ꯍꯥꯞꯄꯦ ꯍꯥꯞꯄꯤꯕ ꯗꯦꯀꯣꯔꯦꯁꯟ ꯂꯣꯏꯅ ꯏꯗꯤꯕꯜ ꯉꯥꯛꯇꯅꯦꯕꯀꯣ ꯆꯥꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯏꯗ ꯁꯦꯝꯃꯤꯕ ꯕꯤꯠ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃꯨꯕꯁꯦ ꯁꯤꯁꯨ ꯑꯩꯅ ꯌꯨꯝꯗ ꯁꯦꯝꯖꯕꯅꯤ ꯆꯣꯀ꯭ꯂꯦꯠꯅ ꯁꯦꯝꯕꯅꯦꯕꯀꯣ ꯑꯁꯤ ꯃꯣꯏꯅ ꯍꯥꯞꯆꯜꯂꯦ ꯃꯃꯤꯡꯁꯨ ꯏꯁꯜꯂꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤꯒꯤ ꯀꯦꯛꯁꯤꯁꯨ ꯁꯦꯝꯖꯔꯦ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯁꯥꯖꯔꯤꯕ ꯀꯦꯛꯁꯦ ꯐꯖꯩ ꯐꯖꯗꯦ ꯑꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯀꯦꯛ ꯑꯅꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯃꯣꯏꯁꯨ ꯂꯧꯕ ꯂꯥꯛꯑꯅꯤꯕꯀꯣ ꯑꯗꯣ ꯃꯣꯏ ꯂꯧꯕ ꯂꯥꯛꯑꯒ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯄꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯕꯣꯛꯁꯇꯁꯨ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝ ꯃꯣꯏ ꯃꯤ ꯂꯥꯛꯅ ꯄꯨꯔꯒ ꯆꯠꯈꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯕꯥꯏ